Manipur top channel dagi video amta update tawjage ngasi nuktul phongbase phongda February gi tang 8 da lamchat naidaba KSS tiken ahakpa sairak pibiyu apokpi Bharat lengakna beti basau beti parau gi awareness program kya paikhatlabasu Manipur gi manung hanjina leiba mafam singda nupi macha singda ot naiba kya toina thokle thaodok sing asigi marakta ama oina handak sahi January 19 gi ayuk pung 12 rom tarakpa matamda kumbi kendra gi manung sanna leiba Phawak Sau Ithai Police Station na konba Sarang Konjin Ward number 5 ki part 1 da leibat nga ki school da class 1 tamlibi chahi nipan gi nauribi nupi masa amabu Phawak Sau Ithai mamang lekai da leiba nupi angang leiraba nupa amana ikai phirup khuman khre thagdo asiga mari leinana ngasi Phawak Sau Ithai mamang lekai da leiba community hall miyam gi oiba mifam ama torbung GP gi Pradhan CS Hanahanbi GPSC ki Ward number 1 ki member KS Joymala Ward number 3 ki member K Rasandra yauna mifam aduda warep kya sulokhe sahi nauri binupi masa amabu ikai khumnaba manghanbada chenariba miyoi adu de khetrimrim tiken sai nipu apokpa KSS ibosa Phawak Sau Ithai mamang lekai ne mahak hanasu asigumba oktabagi thabak khara tawbagi miyamga yanadaduna leiba miyoi ni hairi Asi paumisinga victim oirabi nupi masa adugi apokpi mamaga unabada mahakna haikibada thokhiba thagdo adu victim masamaki yumda thokhibane numit adudi tiken hairiba nupa asi ekhogi yumda itaigi yumda sak sanabagi lakhibane numit adugi hairiba matam aduda mama id sakhumda sak thongduna lekhi matam aduda phatraba thagdo asi thokhibane haiba khangkhide kona numidang weramda masa nupina mama nabida tamthorakpadagi thagdo adu khanglakpani haiki loinana thagdo asi yamna pende lamsat naidaba tiken bu ahakpa sairak pibiyu haiki victim oirabi nupi masa aduna phongdorakpada numit aduda tiken hairiba nupa asina inkolda maroi hekpa changsi haina changlaba matungda phatraba thabaksing adu tawkrakhe Pinunggi haksangda anaba forakpadagi kappada hatkani haina kihanki amadi khori metkhi adudagi kidana kanada su haikidabane kona lupa tara pirika asina asapot chaw haiduna themlami haina tamlakhi thagdo asida senariba tikengi mapa KSS ibochana hungdokhibada maki masanupa tiken Phawak Sau Ithai Police Station tha asigi sisat ahumda sinakhraina phungdokhi ngasigi mifam aduda miyamgi oibu warep ani takhre warep adudi KSS tiken Phawak Sau Ithai digi matam chuppagi oina laikai digi tanthokpa mahakpu sangjafam piramba miyoi adusu khuldagi tanthokpa amadi KSS tiken gi imungi miyoi singna tikenbu yumda sangmalamba thoklabadi imungi miyoi singsu khuldagi tanthokpa haina yanakhre yana sirol aduda tiken gi apokpa KSS ibosauna chahi tawbaga loinana pradhan amadi upapradhana witness oike ngasigi mifam aduda miyamna su KSS tikenbu ain gi oiba ahakpa sairak pibiyu haiduna su laokhre haina pangse isin makhatana phongdorakli thank you